ꯃꯈꯨꯠ ꯀꯌꯥꯝ ꯅꯥꯒꯤ ꯃꯌꯥꯝꯁꯤꯁꯦ ꯂꯣꯟꯕ ꯃꯇꯝꯗ ꯇꯨꯕ ꯑꯗꯣ ꯃꯆꯥꯒꯤ ꯄꯄꯥꯁꯨ ꯉꯔꯥꯡ ꯇ꯭ꯔꯦꯟ ꯇꯣꯡꯉꯦ ꯉꯁꯤ ꯌꯧꯔꯛꯄ ꯌꯥꯏ ꯂꯥꯛꯄꯁꯤꯒ ꯑꯩꯅ ꯀꯩꯅꯣꯝ ꯍꯤꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯄꯤꯖꯅꯤꯡꯕꯀꯣ ꯉꯥ ꯊꯣꯡꯒꯦ ꯈꯟꯕ ꯄꯄꯥꯅꯤ ꯄꯄꯥ ꯅꯪ ꯚꯤꯗꯤꯑꯣ ꯀꯣꯜꯗ ꯄꯄꯥ ꯇꯧꯔꯤꯗꯨꯗꯤ ꯃꯤ ꯂꯥꯛꯑꯦ ꯍꯥꯏꯃ ꯍꯥꯏꯕ ꯃꯌꯥꯝ ꯂꯩꯕꯤꯔꯦ ꯃꯄꯥꯅ ꯄꯤꯒꯦ ꯌꯣꯡꯆꯥꯛ ꯈꯣꯠꯄ ꯃꯔꯤꯡꯒꯥ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯍꯧꯖꯤꯛꯁꯦ ꯑꯩ ꯕ꯭ꯂꯣꯛꯁꯦ ꯁꯣꯐꯥ ꯔꯨꯝꯗꯩ ꯍꯧꯖꯔꯦ ꯁꯣꯐꯥꯒꯤ ꯀꯣꯚꯔꯁꯤꯡꯁꯦ ꯃꯣꯠꯂꯦ ꯍꯥꯏꯅ ꯉꯁꯤꯗꯤ ꯁꯨꯗꯣꯛꯑꯒꯦꯀꯣ ꯑꯗꯣ ꯅꯨꯡꯁꯥ ꯁꯥꯗꯅ ꯂꯩꯔꯝꯕꯅꯤ ꯍꯟꯗꯛꯁꯦꯀꯣ ꯅꯨꯡꯁꯥꯁꯦ ꯁꯥꯗꯦ ꯅꯨꯡꯊꯤ ꯃꯪꯉ ꯂꯩꯕꯗꯨꯒ ꯑꯩꯅꯅꯦ ꯁꯨꯒꯦ ꯈꯜꯂꯒ ꯅꯨꯡꯊꯤ ꯃꯪꯕꯗꯨꯅ ꯁꯨꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯅꯨꯡꯁꯥ ꯁꯥꯒꯗꯕ ꯃꯥꯜꯂꯦ ꯍꯥꯏꯅ ꯑꯩꯅ ꯁꯨꯗꯣꯛꯀꯦ ꯇꯧꯏ ꯀꯨꯁꯣꯟ ꯀꯣꯚꯔꯒꯁꯦ ꯃꯣꯠꯂꯦꯕꯀꯣ ꯀꯨꯏꯔꯦ ꯁꯨꯗꯕ ꯑꯗꯣ ꯑꯊꯥꯕ ꯄꯣꯠꯅꯤ ꯅꯨꯡꯁꯥ ꯁꯥꯗ꯭ꯔꯗꯤ ꯁꯨꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯀꯪꯍꯧꯗ꯭ꯔꯗꯤ ꯅꯝꯊꯤꯅꯀꯣ ꯑꯗꯣ ꯁꯨꯕꯁꯨ ꯂꯣꯏꯖꯔꯦ ꯍꯧꯖꯤꯛ ꯅꯨꯡꯁꯥꯁꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯐꯖꯅ ꯁꯥꯔꯦꯀꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯐꯧꯗꯣꯛꯑꯅꯤ ꯍꯧꯕ ꯂꯣꯏꯔꯦ ꯅꯨꯡꯁꯥꯁꯦ ꯐꯖꯅ ꯁꯥꯕꯤꯔꯗꯤ ꯐꯅꯤꯀꯣ ꯅꯨꯡꯊꯤꯟꯐꯥꯎ ꯍꯟꯗꯛꯁꯦ ꯅꯨꯡꯊꯤ ꯃꯪꯕ ꯌꯥꯝꯅ ꯇꯧꯔꯦꯕꯀꯣ ꯅꯣꯡꯗꯤ ꯆꯨꯗ꯭ꯔꯒ ꯈꯥꯃꯦꯟꯁꯦ ꯂꯤꯔꯦꯅ ꯏꯅꯦꯝꯕꯣꯛꯅ ꯍꯦꯛ ꯆꯠꯂꯦ ꯑꯗꯣ ꯏꯅꯦꯝꯕꯣꯛꯁꯦ ꯍꯤꯡꯒꯣꯜꯒꯤ ꯊꯕꯛ ꯈꯔ ꯁꯨꯔꯤ ꯍꯟꯗꯛꯇꯤ ꯆꯥꯕ ꯁꯪꯗꯔꯦ ꯏꯟꯖꯥꯡ ꯙꯨꯞ ꯊꯥ ꯂꯣꯏꯔꯒ ꯑꯩ ꯍꯧꯖꯤꯛ ꯆꯥꯛꯈꯨꯝ ꯆꯪꯉꯦ ꯇꯟ ꯍꯧꯖꯤꯜꯂꯅꯤꯀꯣ ꯃꯆꯥꯒꯤ ꯃꯆꯥ ꯑꯅꯤꯒ ꯍꯧꯕꯤꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯃꯃꯝ ꯇꯧꯅ ꯁꯨꯝ ꯆꯥꯁꯤꯜꯂꯅꯤꯀꯣ ꯁꯣꯝꯗꯅ ꯆꯉꯥꯡꯁꯨ ꯊꯥꯡꯒꯜꯂꯦ ꯁꯒꯣꯝꯒ ꯇꯧꯔꯒ ꯑꯉꯥꯡ ꯄꯤꯊꯛꯅꯕ ꯍꯧꯔꯛꯑꯒꯦ ꯃꯆꯥꯒꯤ ꯁꯒꯣꯝꯒ ꯇꯟꯒꯀꯣ ꯇꯧꯏꯁꯦ ꯆꯥꯕꯁꯤꯒ ꯏꯟꯇꯔꯦꯁ ꯈꯤꯇꯪꯕꯨ ꯌꯥꯎꯗꯦꯀꯣ ꯃꯥꯅ ꯆꯥꯅꯤꯡꯗꯕꯅ ꯖꯁꯥ ꯑꯃ ꯃꯉꯣꯟꯗ ꯆꯥꯋꯥꯏ ꯄꯤꯕꯁꯦ ꯅꯤꯡꯉꯥꯏꯅꯤ ꯍꯦꯛꯇ ꯆꯥꯅꯤꯡꯗꯦꯒ ꯀꯔꯤꯒ ꯑꯗꯣ ꯅꯝꯐꯨꯗꯅꯦ ꯉꯥꯡꯅ ꯆꯩꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯤꯖꯗꯣꯏꯅꯤ ꯃꯉꯣꯟꯗ ꯃꯆꯥꯒꯤ ꯐ꯭ꯔꯦꯟꯁ ꯃꯌꯥꯝ ꯂꯥꯛꯑꯦ ꯁꯥꯟꯅꯕꯗꯣ ꯆꯥꯔꯣ ꯇ꯭ꯌꯨꯁꯟ ꯆꯠꯇꯣꯏꯅꯤ ꯃꯥ ꯗꯗꯥ ꯀꯣꯟꯅꯅꯦ ꯇ꯭ꯌꯨꯁꯟ ꯍꯜꯂꯛꯑ ꯁꯥꯟꯅꯧꯀꯣ ꯀꯣ ꯗꯗꯥ ꯑꯦꯛꯖꯥꯝꯅꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯥꯛꯏ ꯌꯥꯝꯅ ꯇꯟ ꯆꯥꯁꯤꯂꯥ ꯅꯦꯅꯦꯒ ꯑꯩꯁꯨ ꯆꯥ ꯊꯛꯆꯜꯂꯛꯑꯒꯦ ꯑꯉꯥꯡꯁꯤꯡꯁꯦ ꯄꯤꯖꯒꯦ ꯍꯥꯏꯅ ꯇꯟꯁꯦ ꯁꯦꯒꯥꯏꯕꯅꯤ ꯆꯥꯎ ꯍꯥꯏꯅ ꯌꯥꯗꯦ ꯆꯥꯁꯤꯂꯥꯛꯑꯣ ꯁꯥꯎꯔꯕ ꯀꯥꯏ ꯆꯠꯈꯔꯦ ꯀꯥꯏꯗ ꯁꯥꯎꯏꯅꯣ ꯃꯌꯥꯝ ꯀꯣꯟ ꯐꯦꯡꯕꯁꯨ ꯂꯣꯏꯔꯦ ꯁꯤ ꯈꯥꯡꯁꯦ ꯇꯛꯄꯗ
ꯃꯇꯝ ꯌꯥꯝ ꯆꯪꯒꯔꯦ ꯑꯗꯨꯅꯤ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛꯁꯨ ꯂꯣꯏꯔꯦ ꯃꯌꯥꯝ ꯆꯥꯛꯈꯨꯝ ꯍꯥꯏꯕ ꯄꯣꯠꯁꯦ ꯌꯥꯝ ꯃꯣꯠꯀꯟꯕꯅꯦ ꯍꯦꯛꯇ ꯆꯥꯛ ꯊꯣꯡꯕ ꯆꯪꯉꯗꯤ ꯄꯨꯡ ꯆꯥꯏꯅꯦꯕ ꯁꯤꯁꯦ ꯃꯦꯟꯇꯦꯟ ꯇꯧꯅꯕꯁꯤꯁꯨ ꯑꯋꯥꯕꯤ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯆꯥꯛꯈꯨꯝꯁꯦ ꯍꯦꯛꯅ ꯆꯪꯉꯛꯄꯒ ꯂꯩꯕꯅꯤ ꯁꯣꯐꯥꯁꯤꯁꯨ ꯀꯣꯚꯔ ꯑꯇꯣꯞꯄ ꯍꯥꯞꯆꯜꯂꯒꯦ ꯁꯤꯁꯦ ꯂꯣꯏꯔꯦ ꯀꯨꯁꯣꯟꯁꯤꯗꯤ ꯀꯣꯚꯔ ꯁꯨꯈꯤꯕꯅꯤꯅ ꯀꯪꯅ ꯍꯥꯞꯄꯅꯤ ꯃꯌꯥꯝ ꯊꯕꯛ ꯂꯣꯏꯔꯒꯅ ꯁꯨꯝ ꯅꯥ ꯍꯥꯠꯀꯦ ꯇꯧꯔꯝꯃꯤꯅꯦ ꯑꯩꯒꯤꯁꯦ ꯃꯆꯥꯊꯣꯏꯁꯨ ꯇ꯭ꯌꯨꯁꯟ ꯊꯥꯈꯔꯦ ꯃꯆꯥꯊꯣꯏꯕꯤꯅ ꯁꯒꯣꯝ ꯂꯧꯖꯈꯔꯦ ꯃꯕꯣꯛꯀ ꯑꯗꯣ ꯃꯆꯥꯒꯤ ꯄꯄꯥꯁꯨ ꯉꯔꯥꯡ ꯇ꯭ꯔꯦꯟ ꯇꯣꯡꯉꯦ ꯉꯁꯤ ꯌꯧꯔꯛꯄ ꯌꯥꯏꯑꯕꯀꯣ ꯑꯗꯣ ꯉꯁꯤ ꯒꯨꯍꯥꯇꯤꯗ ꯌꯧꯔꯛꯀꯅꯤ ꯍꯥꯏꯕꯅꯤ ꯑꯗꯣ ꯈꯪꯗꯦ ꯄꯨꯡ ꯀꯌꯥꯗ ꯌꯧꯔꯛꯇꯣꯏꯕ ꯑꯗꯅꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯄꯁꯤꯒ ꯑꯩꯅ ꯀꯩꯅꯣꯝ ꯍꯤꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯄꯤꯖꯅꯤꯡꯕꯀꯣ ꯉꯥ ꯊꯣꯡꯒꯦ ꯈꯟꯕ ꯑꯗꯣ ꯉꯥ ꯀꯩꯀꯥꯇꯨꯗꯤ ꯃꯥ ꯆꯥꯅꯤꯡꯗꯦ ꯍꯥꯏ ꯑꯗꯨꯅꯤ ꯃꯥꯏ ꯆꯥꯅꯤꯡꯕ ꯍꯥꯏꯕꯨ ꯏꯔꯣꯟꯕ ꯀꯩꯀꯥꯇꯣ ꯌꯥꯝ ꯄꯥꯝꯕꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯥꯗ ꯆꯥꯗꯕꯅꯤꯅꯀꯣ ꯉꯥꯒꯗꯨꯗꯤ ꯑꯥꯗ ꯁꯨꯝ ꯆꯥꯏꯌꯦꯕ ꯑꯗꯣ ꯏꯔꯣꯜꯂꯝꯃꯣ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯣ ꯈꯪꯗꯦ ꯅꯨꯡꯗꯥꯡꯗ ꯌꯧꯔꯛꯄ ꯌꯥꯏ ꯃꯥꯏꯁꯦ ꯍꯧꯖꯤꯛꯐꯥꯎ ꯒꯨꯍꯥꯇꯤꯗ ꯌꯧꯔꯛꯇ꯭ꯔꯤꯑꯕꯀꯣ ꯑꯗꯨꯗꯤ ꯌꯦꯡꯃꯤꯟꯅꯁꯤ ꯉꯁꯤ ꯕ꯭ꯂꯣꯛꯁꯦ ꯑꯗꯣ ꯅꯨꯡꯗꯥꯡꯗ ꯑꯣꯏꯅ ꯃꯥꯏ ꯃꯊꯦꯜꯗꯣ ꯊꯣꯡꯕꯤꯔꯅꯤꯀꯣ ꯃꯥ ꯂꯥꯛꯑ ꯆꯥꯅꯕ ꯁꯝꯅꯥꯒ ꯍꯥꯠꯅ ꯂꯣꯏꯔꯦ ꯈꯨꯖꯤꯡ ꯀꯧꯒꯦ ꯃꯌꯥꯝ ꯃꯈꯣꯡꯒꯤ ꯈꯨꯖꯤꯡꯒꯁꯦ ꯁꯥꯡꯕꯅ ꯂꯣꯏꯔꯦ ꯅꯨꯡꯁꯥ ꯌꯥꯏꯅ ꯀꯧꯒꯦ ꯉꯥ ꯌꯣꯟꯕ ꯂꯥꯛꯏ ꯀꯦꯖꯤ ꯑꯃ ꯂꯧꯁꯜꯍꯧꯔꯦ ꯈꯔ ꯑꯃ ꯖꯥꯏꯔꯅꯤ ꯑꯗꯣ ꯑꯩ ꯍꯤꯡꯒꯣꯜꯗ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯈꯔ ꯃꯜꯂꯨꯒꯦ ꯉꯥ ꯊꯣꯡꯕꯩ ꯁꯥꯜꯒꯣꯝ ꯀꯩꯀꯥ ꯌꯥꯝ ꯀꯣꯂꯤ ꯍꯋꯥꯏ ꯀꯩꯅꯣ ꯃꯔꯨꯝ ꯆꯪꯅꯕ ꯌꯦꯡꯒꯦ ꯇꯧꯔꯤꯅꯤ ꯉꯥ ꯊꯣꯡꯕꯗ ꯍꯥꯞꯅꯕ ꯐꯗꯤꯒꯣꯝ ꯀꯩꯀꯥꯁꯨ ꯃꯟꯖꯜꯂꯛꯀꯦ ꯈꯔ ꯁꯤꯒꯩ ꯐꯗꯤꯒꯣꯝꯁꯦ ꯅꯧꯅ ꯍꯨꯜꯂꯤꯅꯤ ꯄꯣꯈꯥꯏꯔꯦ ꯐꯖꯅ ꯑꯣꯝꯁꯥꯎꯕꯤꯁꯦ ꯉꯥꯗꯣ ꯖꯥꯏꯅꯤ ꯈꯔ ꯆꯝꯊꯣꯡ ꯆꯥꯅꯤ ꯑꯣꯝꯁꯥꯎꯕꯤꯁꯦ ꯇꯤꯜꯍꯧꯗꯨꯅꯤ ꯐꯖꯔꯦ ꯁꯤꯁꯦ ꯃꯣꯇꯣꯔꯁꯨ ꯃꯄꯥꯟ ꯂꯥꯛꯑꯦ ꯁꯜꯒꯣꯝꯁꯨ ꯈꯔ ꯍꯦꯛꯈꯤꯒꯦ ꯀꯣꯕꯤꯁꯦ ꯐꯖꯔꯝꯃꯦꯍꯦ ꯀꯨꯏꯔꯦ ꯑꯩꯁꯨ ꯁꯣꯟꯗ ꯆꯪꯉꯛꯇꯕ ꯁꯣꯟꯗ ꯂꯩꯔꯦ ꯁꯜꯒꯣꯝ ꯍꯦꯛꯆꯜꯂꯛꯑꯒꯦ ꯁꯤ ꯀꯩꯅꯣꯗꯨꯅꯤ ꯃꯣꯇꯣꯔ ꯊꯔꯥ ꯑꯆꯧꯕꯤꯗꯣ ꯄꯥꯂꯛꯁꯦ ꯄꯅꯤꯔ ꯂꯩꯇꯅ ꯆꯥꯕ ꯁꯪꯗꯅ ꯁꯨꯝ ꯉꯥꯡꯁꯤꯟꯈꯔꯦ ꯂꯥꯛꯑꯣ ꯁꯤꯒ ꯃꯆꯥ ꯊꯣꯏꯕꯤ ꯁꯤꯒꯁꯨ ꯃꯣꯇꯣꯔꯁꯦ ꯃꯄꯥꯟ ꯂꯥꯛꯑꯦ ꯁꯤꯅ ꯍꯥꯏꯕ꯭ꯔꯤꯠꯇꯨꯅꯤ ꯈꯥꯃꯦꯟ ꯁꯤꯟꯕꯤ ꯃꯆꯥ ꯃꯆꯥ ꯄꯥꯜꯂꯦ ꯃꯟꯖꯜꯂꯛꯑꯒꯦ ꯐꯨꯜꯀꯣꯕꯤꯒ ꯐꯗꯤꯒꯣꯝꯒ ꯀꯣꯂꯤ ꯍꯋꯥꯏꯅꯤ ꯃꯔꯨꯝꯗꯤ ꯌꯥꯝꯅ ꯆꯪꯗꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯉꯥ ꯊꯣꯡꯕꯗ ꯍꯥꯎꯏꯅ ꯑꯗꯨꯝ ꯍꯥꯞꯆꯜꯂꯦ ꯃꯔꯨꯝ ꯌꯥꯝ ꯆꯪꯗ꯭ꯔꯁꯨ ꯍꯦꯛꯆꯜꯂꯦ ꯃꯔꯤꯡꯒꯥꯒꯤ ꯈꯥꯃꯦꯟ ꯑꯅꯧꯕ ꯍꯦꯛꯆꯜꯂꯦ ꯑꯂꯤꯕꯗꯣ ꯍꯥꯎꯔꯣꯏ ꯍꯥꯏꯅ ꯉꯥꯁꯦ ꯁꯦꯝꯕꯤꯔꯦ ꯏꯅꯦꯝꯕꯣꯛꯅ ꯑꯗꯣ ꯕꯖꯥꯔ ꯇꯧꯈꯠꯂꯦ ꯉꯥꯁꯦ ꯊꯣꯡꯉꯒꯦ ꯑꯗꯣ ꯁꯣꯝꯗꯅ ꯃꯔꯤꯡꯒꯥꯒꯤ ꯔꯦꯗꯤ ꯇꯧꯔꯦ ꯁꯨꯃꯥꯏꯅ ꯉꯧꯕꯁꯦ ꯌꯥꯝ ꯍꯥꯎꯋꯦꯕ ꯈꯥꯃꯦꯟꯒ ꯇꯧꯔꯒ ꯉꯥ ꯊꯣꯡꯕꯗ ꯃꯔꯤꯡꯒꯥ ꯑꯃ ꯆꯥꯍꯧꯗ꯭ꯔꯗꯤ ꯑꯩ ꯆꯥꯅꯤꯡꯗꯕ ꯑꯃ ꯇꯧꯔꯦ ꯑꯗꯣ ꯊꯣꯡꯗꯔꯛꯑꯒꯦꯀꯣ ꯎꯠꯂꯔꯒꯦ ꯊꯣꯡꯕ ꯈꯣꯠꯄꯗꯨꯗꯤ ꯊꯣꯡ ꯂꯣꯏꯔꯒ ꯑꯣꯏꯅ ꯃꯌꯥꯝꯗ ꯎꯠꯂꯒꯦ ꯆꯥꯛꯁꯨ ꯊꯣꯡꯕ ꯂꯣꯏꯔꯦ ꯃꯔꯤꯡꯈꯥꯁꯨ ꯑꯩꯅ ꯐꯗꯤꯒꯣꯝ ꯈꯔ ꯆꯥꯏꯁꯜꯂꯦ ꯉꯥ ꯊꯣꯡꯕꯁꯨ ꯂꯩꯔꯦ ꯑꯗꯣ ꯃꯄꯥꯁꯨ ꯅꯨꯡꯗꯥꯡꯗ ꯌꯧꯔꯛꯑꯗꯤ ꯁꯨꯝ ꯁꯤꯁꯦ ꯊꯝꯃꯅꯤ ꯇꯦꯡꯀꯣꯠ ꯑꯃ ꯃꯥꯁꯨ ꯆꯥꯖꯅꯕ ꯉꯥꯒꯤ ꯄꯨꯕ ꯃꯌꯥꯝ ꯍꯧꯒꯠꯂꯦ ꯃꯆꯥꯁꯨ ꯇ꯭ꯌꯨꯁꯟ ꯊꯥꯈꯔꯦ ꯐꯤ ꯀꯩꯀꯥ ꯂꯧꯁꯜꯂꯝꯃꯤꯅꯤ ꯅꯨꯡꯊꯤꯁꯦ ꯃꯪꯈꯔꯦ ꯑꯃꯨꯛ ꯐꯤ ꯊꯨꯞꯄꯝꯃꯤꯅꯤ ꯑꯩꯁꯦ ꯅꯨꯡꯊꯤ ꯃꯪꯉꯦ
फिरोन खरदी थुपना जानझनगरे अंगांगी फने कैका सिसे अलमारी दापसन यानी सोफा को बाहर से दो कोना मोलगा सी मुथादने बासी कुशन को भार निकंगली कंगने नोथी मंगने उजिब नोंगिंदे अयुक्तदी नुंसा साय सिसे सी कुशन को भार से मैम अनी खकक लैरेबा लोनदना सिगा अनी दुवैदी सी अचौबा सिगा अहुम अमगिनेबको अहुमदी लोन लैना सिजनारे लोइना मार्क तौ खोना लई लोन बदो सुम लोन का तारे दुसु सुम कथर कोथरना लईबनीना सुम थम्बदी नुआइते दुसु लोइसनताई तब तबना फदी फजबनी यामना मखुद क्याम नागे म्याम सिसे लोनबा मतमदा तुबा मतमदा को जेतुमना फोलेनेबा मनुरोंदा मैम सिनिको समाइना फजबनी सिसे फीसु म्याम लैरी सिसे तैसु लोन गाइदी लोनबा यानेबा नमसन्ना लैरे अदो सिना सिंपल निदा सिसे मखुदसु याम चंगदे सिसु सुम फजई सी मयाइदे से पैसानी म्या रुपा मंगा चटवीनी आधे सिगसु जावी पैसा सिनाने फजना मागे राउंड शेप सिना तौरा फजैयबको मनुंगदा स्पून हापगा सुदमाय तौबा जाय केनोइना मतुम ओइना लोइना सुम पैसा सिना तौरे इमु माहोन से चलगे म्या संदा तादोरे सी फेंगदोरे हैना तौना इसिंग थमदोइनी सिसे अहिंगो कयो इसिंग याम थैयाबा मैम से गाना अयुकी मतमने इनेबोक से लुहोंगबा मा चक्कनी हाइना माइन मना से सिबिउगरा हाइना तो इसु लुजाको चलोयरगा दो दुप थागे तौरमिनी दो इनेबोक से सिबिरिबको दो मासु ngन्ना चक्कनी हाइबदुगा दो मपास नुंगधांगदा यौरक्तरे ट्रेन लेट होय हाइना अयुक से लाक्तोइने अबा जौरे हाइना हाइ लंका यौरे हाइना अदो इसु दुप थादोकदो लोयरगा ब्रेकफास्ट तो थोंगबा तौरनी चाक थोंगनी अबको अदो इरोनबा मा तौरा ngaरी ngatai लोसन को चना दोनी तौरागे मचा तो बीसे मी लाए आई मपा लाकपदा मा खंगनादना पपा नहीं पपा नंग वीडियो कॉल पपा तो विदुदी मी लाए आई मा आइबा मी लाए आइको सब कुछ कम्याम ले बीरे मपा ना पीगे चना नाव दो पियो खरा चाव से चक चा लोरगा चा दोइनी ए कुकरी चागे ना नाव से पिज्जा रो दुबई खरा को यो ताचौगा चारो जाम चा छल्लुनो ने चक तोगा चाव चा खाई दो है मैम इरोन चलेको nga thongbase wadogi doni फ्रिज थापसन थम्बा जोंसा खोटबा मरिंगा ngari